MSTV mi eng tabi basingbu nomaitem kajal devina kurumjari. Housing thilgaba pau pizari. Housing thiba khangdana leiriba angang ani adu kanba ngamnaba center amadi Manipur lengakna angba thakta hotnari. Lakhotpam thokpa thabak khudimok lakhotli haina Manipur gi Chief Minister Nongthomam Birena phongdokre. Mafam asing ase Manipur lengakna sinduna thangmaibangi Lila Singh khongnang khongda leiba Irawat Square da pangthokiba Irawat Ningsing Tharom 2024 gi Tharamda Chief Minister na athiba mithungen oina saru yarduna phongdokibani. Tharam aduga mailenana Chief Minister na makha tarduna phongdokibada angang ahum mangkiba aduda angang amadi numit adu maktada tekta kaidana kanba ngamkhre adubu ani amadi kukimnetan sengi makuta leiri angang ani adusu kannaba DGP fawwa Kangpokpi district ta leiduna marilena basinga wari sanari loyana state amadi center lengak nasu angamba thakta tekta kaidana kanba ngamnaba hotnari makhoi gi imung manung singasu wari sanari haiki kukimnetan singna angang ani aduga shinanaba taliba demand sing adugi matangda paumi singna hangba wahangi pakum piraduna Chief Minister na hai kukimnetan singna angang ani adu thadoknaba talakliba demand adu chapchaba akaknaba di leite adubu makhoi gi phajunkiba mioi khara mafam hongdok hongjing tawnaba hairakpali lei haiki thawram aduga mailena Chief Minister Nongthomam Birena chama kunipalak suba Irawat ki mapok kumon tharomna lakpada lamdam asigi miyamda yaifa paujal piki amadi Irawat na manglamba amasung sagachoramba Manipur amadi India adu oinaba miyam punna hotnaminasi haiki ngasigi tharom aduda Manipur lengaki MLA Minister kayaga loinana official kayana saru yaki बधाई देता हूं और उसका जो what he wanted to be वो हिसाब से हम मणिपुर को बनाने के लिए हम जारी है और my best wishes to all the people of the state on this very particular Irapoti. Oizabada ngauba asamba mieng yengba ngamdaba phamna miyamdagi henna lui khanba miyamna yaman khibana lamdamasida Lamyanba Irawat kumba misak thorokpak ngamdribani haina Protection and Preservation Committee Manipur PPCM ge convener Phairoi Jam Nandoluwang na phongdokre mapam asing ase Protection and Preservation Committee Manipur PPCM ge mieng makada Lamyanba Irawat Ningsing Tharom Observation Committee lintokna sinduna Jawaharlal Nehru Manipur Dance Academy ki auditorium hongda pangthokiba Lamyanba Hijam Irawat lekidabagi chamakuni suba mopok kumongi thawanga mailena phongdokibani tharom aduda PPCM ge convener Phairoi Jam Nandoluwang lintoki convener Konthaudam Thoiba co convener KS Gopen Luwang JN Manipur Dance Academy ki Director Program Bilas Lintoki co convener L Syam Khuman amadi YT Kenna President member oina saru yaki PPCM ge convener Nandoluwang na makha taraduna hai lamdamasida Lamyanba Irawat kumba misak ama thorokpak ngamdriba sigi maru oibadi oijabada ngauba asaba mieng yengba ngamdaba phamna miyamdagi henna lui khanba miyoisingna masing yamsulakpa mapa mapu masak khangdaba amadi maitai asi manglam chatta karamna hinglami kamaina khundaraki aikhoigi ipa ipu sing aduna karamba thodang laromi khangdaba thika khara tawduna sel khara paire haiduna miyamgi luchingba amani haiduna miyamna makhoida pishinbagi lamchat ama leiba asina lamdamasida Irawat kumba luchingba amdribani luinana ngasi asi Manipurgi miyamna harau tayamna nungayai phaba numit amani khanduna miyamgi luchingba Lamyanba Irawat ki mapok kumongi ikai khumnaba utkadaba adu Manipurda thokliba issue kaya asina miyam nungsuk nungjanaba phibam amada leiri maitei ekhoi chamjaraba mioi ahum kukimnetan singna phajinduna thamluraba matungda mioi amabuna Assam Rifles ka lautunana thadoraklaga anibuna phajinduna thamlibasi athuba matamda tekta kaidana thadoraknaba security advisor amadi DGP na singadabani karigumba phajinkiba mioi ani asoi angam thokpa tarabadi khudakta security advisor P yomduna Manipur thadotuna chakhigadabani amadi kukimlet tenna phajinduna thamliba mioi ani asigi matangda India ge Prime Minister amadi Home Minister na kukimleten singi mathakta phajinduna thamliba mioi ani adu michamni Thadoko haibagi yathang amata piraktriba karigino hainasu hanglakli Army ki Kemjing Central Security Force ki Kemjing manak pakap dawda leibani moi mafam amani mafam da puraga chatna yabagi kodong jab hebe te ngamjung amreba andar karigi na nang tejibaw maitai na ani si pharje laga tamal libano masigi wangi pakum je security advisor na
खुन्ना बोने का दबने मसी फाजिल लेंगे मरुक सिदा अदु 1891 दा ब्रिटिश ऑफिसर मंगा खोसाव नबा मणिपुर मियामना करी पारा तंबिगी हाइबिसिसु मदुगी लेसन गुमसु सिक्योरिटी एडवाइजर ना हुजि हुजि मैतै अनिसे नाकल अमरोमदा थौरम अदुगा मैलेना लिंटोकी कन्वेनर कोंथौजम थोइबना फोंदोरकपदा इराबोट लवयाम चाब अमा ओइबदा नतना एमएलए ओइरिंगे मतमदसु लमदमसे याइफनबा अमदी मणिपुरगे सक्तम ngaknaba hotnabada achoba thodang kaya laurami irabotna manipur khunai damakta lauramba thodang adubu ngasigi miron aikoina ningsingba oina ngasigi tharamasi pangthopani adungai british na manipur bu loi challaba matung manipur ge saktambo tangkak ani thokna thugaiduna thanambada natana chingda british singna administration ama tauba aduga tamdana makoina semba ningthauna wayal chupli pahanduna thamba makoina hap liba ningthau aduna maning makha tamna thabak tawba ngamhandana british ki yakai yengduna thabak tawduna lamdam asigi lomi silmi singdagi maram chadaba tax kaya lauduna manipur bu machai kaya thokna thugaina ba hotnaramba british singi mayokta lamyanba irabotna lepki haina su phongdokhi critic oibo wafam sing thamakpa matamda kunagi miyam gi damakta khallaga maangna ma masama ningthaugi machanupi lauduna अखोगी इना करा खुंबा राज दरबार की मेंबर ओइबो लवा मयाम की इना करा खुंबा अदुम मिसग म ओइकी मतम दुदा असिदसु नतनि मतम दुदा मा वोट का मिसग म ओइकीबो अदुम अनडेमोक्रेटिक ओइबो अदुम भारत की मखादा लेंगाक सिनलो होंगरपा अदुम थौंदे यानिंदबदगी बा ngasi united committee manipur ucm na sinduna chama kunipalak suba lamyanba hijam irawat ningsing tharmanga mailena na athoba 19 gi khubam oriba krikupata nga macha thadabagi tharom ama pangthokre nga macha thadaba adu manipur gi fishery department khakusam naraga pangthokibani punna nga macha lising manga ga chama thadaki tharom aduga mailena na united committee manipur ucm gi president y ke Duren na phongdorakpada handak army ki recruitment yaunaba thawaldagi angang ahum chatpada amana thadokdaga ani na phajun hoba amadi kuki narco terrorist singna hostage oina tham jallaga NIA gi custody da lairiba kuki gi miyoi amaga onagadabani amadi tongan tongan ba demand kaya ama tarokpa asi akanba mongda condemn tawi asigumba yamna terrorism oiba wakhalonda changsil lakliba amadi thokliba conflict asida India government na yengliba miyeng adu tasengna manipur miyamda sabak phaklabra haibagi jingnaba adu sumiyamda uhalibra hauze kuki singi lairiba khutlai paiba terrorist sing asi ayambana India government ka su tawnaraga lairibani masigumba group sing ashina micham phajallaga hostage oina thamlakanda angang sing adugi life da ki halakpa asi yamna laibak thibani amadi kuki militant singna phajun kiba angang anigi punshi kanba natraga kandaba haibasi India gi home minister gi khutta leiri India na manipur bu karamba treatment sathagadagi haibasi handaki angang anigi punshi kanba natraga kandaba haiba sida mayek senglaklani haina su phongdokhi पेन द बदगुल लोना ना मियाम गो मोमेंट में आमा लाखो कांदा एकोई मियाम की चिंगम दबा अदुम लबा इहो में आमसु लाखो याबगी एकोई थोकोदु लै अदुना लास्ट आइना हाइजनिंग बदी हाइरिबा होस्टेज ओइना फाजिलि बांगांग सिंगा से थुबा मतमदा थादोंनाबा मणिपुर गवर्नमेंट अमसु इंडिया गवर्नमेंट ना मखोई गा शू तौनरिबा इंडिया गवर्नमेंट गा शू तौनरिबा अलौलुब सिंदु एनी मीन सिजनर कांदा मखोई सिंगा से थादो हना बहनगदबनी हाइबा वाफम सिमा आई थमजगे lamyanba hijam irawat manipur gi damak lauramba thodang bu ningsingduna mapal lam yauna manipur gi mafam kudingmakta pangthoknabagum wangjingda lamyanba hijam irawat ki chama kunipalak suba mapok numit tharam pangthokre Irabodek Observation Committee Wangjing Tenta Ashina Sinduna Wangjing Kentela Leiba Corridor Sandok Loop Sanglenda Pangthokiba Thoromaduda Kendra Development Committee gi Advisors Oriba Richard ARCS KS Maniton Retired Senior Grad Lecturer Thawal College T Babulal Retired Associate Professor YK College L Bondas Retired Senior Lecturer S Sauba Wangjing Tenta Kendra Development Committee gi Advisor L Brajeshwar amasung S Keshona Athoiba Mithung Singh Oiki Tharomge saru ama oina miyam amadi mahiroi singna Wangjing New Market leiba lamyanba hijam irawat ki statue da lei kalaba tungda haujik lariba lan asida thawaina pontha pi khraba athobu singi mafamda minute ani 2 minute leptuna ikai khomnaba utki Tharomga mailena na irawat amasung mahaki punshi amasung haujik iramdam manipur sida thokleba leba ki irang sida karigomba
Hijam Irawat na layramlabadi haiba hiramsing asida retired senior grade lecturer Thawal College T Babulal amasung retired associate professor YK College L Bondas na resource person sing oina wa ngangki. Swasata Hi Seba 2024 amasung Irawat ki mapok numit tharonggi saruk ama oina Thawal Municipal Council TMC na sinduna ngasi Khongjong War Memorial Site ta sitsengbagi campaign ama pangthokre. Campaign aduda saruk yakiba TMC gi senior executive officer Samuel Moirangthem na hai Irawat ningsing numit asida ngasi tha sigi tara tarete gi setharakpa Swasata Hi Seba 2024 gi saruk ama oina lamdam asigi historical site ama oriba Khongjong War Memorial Complex asida Thawal Urban local body gi caretaker chairperson na luchinglaga sitsengbagi campaign asi pangthokpani lamdam asigi yamna maru oiba mafam asida lam koiba lakpasing amadi micham miyamna lakpada amon akai plastic na chingbasing adu hundokpagi mahutta dustbin da hapchinbiu hainasu miyamda appeal tawki ngasigi campaign aduda TMC gi caretaker chairperson Khagem Bambishorji su saruk yaki. Pradhan Mantri Bandhan Yojana promoting tribal enterprise through value addition branding the marketing of minor forest produces MFP scheme gi makhada Ministry of Tribal Affairs Government of India Nodal Department Forest Department Government of Manipur implementing agency DFO Bisnupur Forest Department of Manipur na kusamna sinduna Bandhan Vikas Kendra Manipur training program for Tunu BDBK Inthokong Forest Najari da ngasi pangthokre tharomduda RFO Moirang Hidang Mayum gi Chandra Sharma KBH Bisnupur Utlogi Subject Matter Specialist Soil Science Pebam Vidyanandana Athoiba Mithunglen amadi wangangloi oina saruk yaki tharomduda akhang ahi singna Tunu BDBK gi makha semkiba lamdam Majarwal Kabui village ki self-help group singda matau karamna vermi compost semgani amadi organic ki lawu pathap sijinaduna lawu singu insang napi thabada chathok hena puthokani haibagi matangda takpi tambikhi. Matang asida nungthulgi paw sanok sabalo shinjari mi eng tabiri basingbu amuka na kurumjari.